ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯅꯝ ꯊꯥꯕ ꯃꯣꯅꯤꯀꯥ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯣꯏꯕꯅ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ ꯈꯨꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯅꯪꯂꯦ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯔꯛꯇ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯃꯍꯩ ꯄꯥꯠ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄꯗ ꯌꯥꯎꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯔꯤ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯃꯈꯣꯏꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯏꯁꯤꯡ ꯄꯥꯊꯣꯛꯂꯝꯃꯤ ꯀꯦꯇꯨꯀꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯅꯨꯕꯥ ꯍꯅꯨꯕꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯄꯥꯊꯣꯛꯄꯁꯤꯗ ꯃꯤꯅ ꯉꯥ ꯂꯣꯏꯅ ꯐꯥꯗꯣꯛꯈꯤꯗꯧꯔꯦ ꯍꯥꯏ ꯋꯥꯅꯤ ꯍꯅꯨꯕ ꯅꯪꯕꯣ ꯏꯕꯣꯇꯣꯟ ꯇꯍꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥ ꯀꯔꯤꯕ ꯍꯅꯨꯕꯤ ꯍꯣ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯉꯥꯁꯤꯡꯁꯦ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯐꯥꯅꯔꯤꯕꯁꯦ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯣꯏꯅꯦ ꯃꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯉꯥꯁꯤ ꯃꯣꯏꯅ ꯐꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯇꯧꯒꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯇꯣꯟ ꯏꯁꯤꯡ ꯊꯨꯝꯂꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯕꯨꯛ ꯀꯨꯝꯊꯗꯨꯅ ꯅꯨꯄꯥ ꯈꯔꯅ ꯉꯥ ꯐꯥꯅꯔꯤꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏ ꯅꯨꯄꯥ ꯃꯆꯥꯁꯥ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯤꯕꯗꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯑꯍꯜ ꯏꯁꯤꯡ ꯏꯆꯥꯎꯗ ꯌꯥꯎꯔꯛꯄ ꯉꯥ ꯐꯥꯖꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯍꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯕꯁꯨ ꯅꯠꯇꯅ ꯑꯣ ꯑꯗꯣ ꯅꯣꯏꯅ ꯐꯥꯔꯤꯕꯗꯣ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯉꯥꯅꯤ ꯑꯗꯨꯅ ꯐꯥꯕ ꯌꯥꯔꯣꯏ ꯑꯁ ꯀꯔꯤꯅꯣꯗ ꯑꯍꯜꯒꯤ ꯋꯥꯁꯦ ꯇꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯐꯥꯔꯤꯕꯁꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯌꯥꯎꯔꯛꯄ ꯉꯥꯅꯤ ꯃꯁꯤꯗ ꯑꯍꯜꯒꯤ ꯉꯥꯅꯤ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯍꯜꯒꯤ ꯉꯥꯁꯤꯡꯗꯣ ꯑꯍꯟꯅ ꯈꯔ ꯀꯧꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯐꯥꯗꯅꯕ ꯍꯣꯏ ꯉꯥꯅꯕꯨ ꯃꯤꯔꯣꯜ ꯈꯪꯕ꯭ꯔꯣ ꯍꯥ ꯃꯤꯔꯣꯜ ꯈꯪꯂꯕꯗꯤ ꯅꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯉꯁꯥꯏꯅ ꯑꯩꯅ ꯀꯧꯁꯤꯟꯖꯔꯅꯤ ꯍꯥꯏ ꯅꯣꯏꯅꯦ ꯌꯥꯝ ꯊꯨꯅ ꯉꯥ ꯐꯥꯕ ꯂꯦꯞꯄꯨ ꯍꯔꯦ ꯑꯦ ꯑꯍꯟꯅ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯉꯥꯡꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯅ ꯄꯉꯥꯡꯁꯨ ꯉꯥꯡꯂꯛꯀꯅꯨꯗ ꯑꯁꯤ ꯍꯥꯏꯅ ꯃꯔꯩ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯃꯔꯩ ꯌꯦꯠꯅꯕꯗ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯉꯝꯂꯗꯨꯅ ꯏꯕꯣꯇꯣꯟ ꯑꯗꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯍꯥꯁꯤꯡꯁꯦ ꯃꯆꯣꯡ ꯄꯥꯟ ꯅꯥꯏꯗꯕ ꯉꯥꯛꯇ मथक थोंब हल्द मचिन खुमलदना वरक्तब सिंगसिदी असी हाइना मांगोल अदुदा काखलक्तुना मखोंग असोप अदु तैथोकली करी हाइरक्लिबनो हनुबा ओ आइना आइगी पुख्रीदगी चेंथोरक्पा nga फाबा यारोयना हाइरुबबो मखोइदि आइगी nga फाबा नत्ति अदा आइसु नोइना फारिबा ngaदु आइगिनेना हेक्ट किट नंबनी अदुगदि मोइना ओइना आइंगोंदा आइगी nga सिंदु कौशिलु मोइना फादनबा हाइदना हाइरक्लिबनिनि हनुबि नंबो कयादा हैना खुमलक्लिबनो येंगुनिया मीगे थोंगाल मपा असिदा लांगलगा nga फारगा मोइना हेनगा चाउसिलइनिने अदुनिनि हाइबसे अइना आइगी थोंगाल मपादा nga फाबा यारोय हाइरुबो नथौ नते नंगी इंखोल चंगलगा फाबा नते सिनिने ए अदुमने हे हाइरकप्रा हे आई तौगे आई नै थेक्लुगे मोय असी हाइना केतोकी मफी सेमी हाय नै थेक्लुरनु हनुबी मोइना ओइना नैसिलक्लनी यामना नैबा अंगांग ngakतनी कानादेसे हनुबी अइखोय अनिने फौसिंदो कोटगी खाइदोकलगा फमुंगदा थांगलगा थमौसी अवांगी खुंजिंदा इसिंग गाइरे हाइब्रा कइनो माहाइने अदुना सोइदना इसिंगसे थुंबा हेंगलपा तारे होय अदुदि खरा थुना कोटगी फौदो खाइदोकलुरसी फिरोन हापा ताबुदुसु फमुंगदा थांगनबा तौसी अइने पारीबु कौरके होय पारीदु कौर अदुना फरनी केटोकी मांगोल अदुदगी मखोइगी अवांग थंगबदा लैरिबा युम अदोमदा ओंदुना पारी हाय पारी खुमक्तेन हे ताना तासिनद्रिबा ओइदिनी मसे मबुक चलमा तौबनेबा मसे हाय पारी हो पारी असी हाइना लाक्तना कौरी ममाबुंगना कौबा अदु तारादुना तारी माबो असी हाइना पारी केतुकी होगी मयुम तमना लाक्तुना कई हाइगी माबो अइखोइगी फौदो कोटगी अमुक्ता खाइदोकलगने बोरादा हापलगा कांगथोंदा थांगलुला ngahak lairabadi imungda ising changlakani खुंजिंदा तुरेल कायरे हाय खुंजिंदा कायरदी अखोइ स्वाइदि यौरोइदा मनिंगलोमदा चेंथाखरानी अखोइ स्वाइगी लमसिदि तोंगबने अदुना कैसुम तौरिदा इमाबो मिपाइबिरुन ए नंगना कई खंगी हा नंगबु लाइरो नंग याम खंगब्रो नंगिदो अखोइगी मतेंग तौनिंगदबगी हाइरिबा नत्रो हा नत्तेदे इमाबो थाइना अखोइना अंगांग ओइरिङै खुंजिंदा इसिंग काइबदसु अखोइ स्वाइ यौरक्तबदुदा सुम हाइबनिबा हो यारे
ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯒꯗꯤ ꯄꯥꯡꯅꯤꯡꯗꯦꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯒ ꯅꯣꯏꯅ ꯇꯧꯊꯣꯔꯛꯄꯒ ꯌꯥꯝ ꯈꯦꯠꯅꯩ ꯅꯣꯏꯁꯦ ꯑꯩꯈꯣꯏꯅꯗꯤ ꯏꯆꯥꯃꯛꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯣꯏꯗꯤꯅꯦ ꯄꯨꯔꯥ ꯀꯩꯅꯣꯝꯒꯤ ꯃꯤꯗꯥ ꯑꯣꯏꯔꯝꯃꯦ ꯂꯧꯔꯝꯗꯥꯏꯗꯅ ꯏꯃꯥꯕꯣꯛ ꯕꯥꯖꯤꯑꯅ ꯑꯗꯨꯒ ꯊꯕꯛ ꯑꯃꯠꯇ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯔꯨꯕꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯅꯤꯡꯗꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯉꯥꯡꯂꯤ ꯄꯥꯔꯤ ꯑꯁꯤ ꯏꯕꯣꯇꯣꯟꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯑꯅꯤ ꯑꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯄꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯈꯛ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯤ ꯄꯥꯔꯤ ꯃꯥꯁꯨ ꯃꯃꯥꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯕꯥꯖꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯏ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯄꯥꯔꯤꯅ ꯅꯣꯡꯃꯇ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯒꯤ ꯕꯥꯖꯤ ꯑꯃꯗꯤ ꯃꯃꯥꯕꯣꯛꯇ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ ꯀꯦꯇꯨꯀꯤ ꯉꯥꯡꯕ ꯂꯦꯞꯇꯦ ꯄꯥꯔꯤ ꯃꯃꯥꯕꯨ ꯑꯣꯏꯔꯤꯕ ꯀꯦꯇꯨꯀꯤꯅ ꯉꯥꯡꯂꯤꯕ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯀꯣꯠꯇꯒꯤ ꯐꯧꯗꯣ ꯅꯆꯥ ꯈꯥꯏꯗꯣꯛꯆꯔꯒꯦ ꯍꯣ ꯑꯗꯨꯝ ꯍꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯔꯦꯝꯕꯗ ꯅꯃꯥꯕꯣꯛꯁꯦ ꯁꯥꯎꯍꯜꯂꯦꯕ ꯅꯪ ꯁꯤꯗꯤꯕ ꯏꯕꯨꯡꯉꯣ ꯉꯥꯡꯕ ꯑꯝꯇ ꯂꯩꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯏꯕꯣꯇꯣꯟꯅ ꯄꯥꯔꯤꯗ ꯐꯧ ꯑꯗꯨ ꯈꯥꯏꯗꯣꯛꯍꯟꯗꯨꯅ ꯀꯥꯡꯊꯣꯜꯗ ꯊꯥꯡꯒꯠꯍꯜꯂꯤ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯍꯥꯛ ꯆꯦꯡ ꯆꯔꯥ ꯂꯩꯍꯧꯗꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯦꯇꯨꯀꯤꯗ ꯇꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯆꯦꯡ ꯃꯦꯔꯨꯛ ꯑꯅꯤꯇ ꯄꯨꯖꯒꯦ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯦ ꯏꯁ ꯐꯧ ꯈꯔ ꯊꯥꯡꯍꯜꯂꯨꯕꯒꯤ ꯆꯦꯡ ꯄꯤꯌꯨ ꯀꯥꯏꯗꯅ ꯅꯪꯒꯤꯁꯤꯗꯤ ꯂꯦꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯑꯋꯥꯃꯟ ꯂꯧꯗꯕ ꯌꯥꯗꯦ ꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥꯕꯣꯛ ꯅꯆꯥꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯆꯦꯡ ꯆꯔꯥ ꯍꯥꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯆꯠꯂꯣ ꯆꯦꯡꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯆꯥꯔꯨꯅꯨ ꯆꯥꯛꯇꯣ ꯑꯩꯈꯣꯏꯕꯨ ꯅꯣꯏꯒꯤ ꯅꯤꯕꯝꯗꯧꯅ ꯆꯠꯂꯣ ꯄꯥꯔꯤ ꯑꯗꯣ ꯑꯗꯨꯝꯅ ꯀꯦꯇꯨꯀꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯆꯦꯡ ꯅꯤꯔꯨꯗ꯭ꯔꯦ ꯃꯍꯥꯛ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯆꯠꯄ ꯍꯧꯕꯒ ꯏꯃꯨꯡꯗꯒꯤ ꯏꯕꯣꯇꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯄꯥꯔꯤ ꯉꯥꯏꯈꯣ ꯅꯪꯅ ꯐꯧ ꯈꯥꯏꯕꯤꯕꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯆꯦꯡ ꯈꯔ ꯄꯨꯈꯣ ꯀꯔꯤꯅꯣ ꯍꯅꯨꯕ ꯐꯧ ꯈꯔ ꯈꯥꯏꯕꯒꯤꯕꯨ ꯑꯋꯥꯃꯟ ꯑꯃꯨꯛ ꯄꯤꯈꯤꯗ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯪꯅꯦ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯅꯨꯀꯣ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯄꯥꯔꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯅ ꯆꯠꯈ꯭ꯔꯕꯗ ꯏꯕꯣꯇꯣꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯦꯇꯨꯀꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯅꯨꯕꯤ ꯄꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯇꯧꯕꯤꯔꯦ ꯆꯦꯡꯗꯣ ꯆꯔꯥ ꯑꯃꯇꯪ ꯄꯤꯕꯤꯕꯗꯤ ꯌꯥꯕꯅꯤ ꯀꯩꯗꯧꯕꯒꯤ ꯄꯤꯗꯧꯔꯤꯒꯦ ꯊꯕꯛ ꯈꯔ ꯇꯧꯕꯒꯤꯕꯨ ꯁꯨꯝ ꯑꯋꯥꯃꯟ ꯄꯤꯗꯅ ꯂꯩꯒꯗ꯭ꯔꯣ ꯄꯥꯔꯤꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦ ꯅꯪꯒꯤ ꯍꯦꯛ ꯅꯔꯦꯝꯈꯥꯛꯀꯤ ꯅꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯕꯥꯖꯤꯒꯤ ꯃꯃꯥꯕꯣꯛꯀꯤꯒ ꯃꯇꯦꯡ ꯇꯧꯕꯗꯕꯨ ꯀꯔꯤꯒꯤ ꯑꯋꯥꯃꯟꯅꯣ ꯍꯥ ꯃꯥꯏꯅ ꯂꯦꯝꯅ ꯇꯧꯖꯁꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯦꯡ ꯇꯧꯕꯗ ꯑꯋꯥꯃꯟ ꯄꯤꯐꯝ ꯊꯣꯛꯇꯦ ꯑꯗꯣ ꯀꯩꯗꯧꯔꯕ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣই ꯑꯅꯤꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯁꯦ ꯀꯅꯥꯗ ꯄꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯑꯃ ꯏꯁꯨ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯔꯤꯗ ꯄꯤꯔꯝꯕ ꯇꯥꯕꯅꯤꯅꯦꯀꯣ ꯀꯔꯤꯒꯤ ꯃꯉꯣꯟꯗ ꯄꯤꯗꯣꯏꯕ ꯃꯥꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯕꯤꯔꯤ ꯍꯌꯦꯡ ꯏꯕꯥꯅꯤꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯅꯪ ꯑꯩꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯃꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯍꯥꯏꯗꯨꯗꯤ ꯈꯜꯂꯨꯔꯅꯨ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯄꯥꯔꯤꯁꯦ ꯌꯥꯝ ꯁꯤꯡꯕ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤꯅꯦ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯐꯠꯇꯕ ꯃꯌꯥꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯆꯥꯎꯔꯛꯂꯕ ꯃꯤꯁꯛꯅꯤꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯑꯩꯈꯣꯏꯕꯨ ꯀꯤꯅ ꯆꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯄꯤꯔꯝꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯦ ꯃꯥꯅ ꯂꯧꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯄꯪꯕ ꯍꯅꯨꯕ ꯅꯪꯕꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯟ ꯊꯨꯝꯒ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯃꯥꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯈꯣꯟ ꯑꯃ ꯍꯥꯏꯕꯗ ꯃꯥꯅ ꯁꯠꯀ ꯇꯧꯔꯤꯕꯗꯨꯗꯤ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯗꯤ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯟ ꯊꯨꯝꯁꯤ ꯀꯅꯥꯗ ꯄꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯃꯤꯗ ꯄꯤꯕꯅ ꯐꯩ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥ ꯑꯩꯒꯤꯅ ꯏꯌꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯊꯦꯕꯣꯗ ꯄꯤꯔꯝꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯅꯨꯕ ꯑꯩꯈꯣꯏ ꯊꯦꯕꯣꯅ ꯍꯥꯏꯔꯤꯕ ꯍꯌꯦꯡꯋꯥꯏ ꯅꯪ ꯑꯩꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗ
ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯥꯎꯀꯣꯟꯕꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥꯒ ꯇꯧꯕꯤꯅꯤꯅ ꯍꯥꯏꯔꯤꯕꯅꯤ ꯅꯣꯏꯒꯤ ꯅꯌꯥ ꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯕ ꯖꯨꯋꯥꯔꯗ ꯉꯥꯎꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯀꯦꯇꯨꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯠꯌꯦꯡꯗ ꯏꯕꯣꯇꯣꯟꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯊꯦꯕꯣꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯣꯟꯕꯤꯅꯤ ꯍꯥꯏꯔꯕꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛ ꯄꯤꯊꯣꯛꯂꯒ ꯂꯣꯏꯔꯦ ꯍꯩꯃꯥ ꯍꯥꯏꯅꯔꯤꯉꯩ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥ ꯊꯦꯕꯣꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯅꯦ ꯍꯥ ꯍꯩꯃꯥ ꯍꯥꯏ ꯊꯦꯕꯣ ꯀꯩꯗꯧꯔꯒꯦ ꯏꯌꯥꯅ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯁꯤꯗ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤꯅꯦ ꯏꯅꯦ ꯑꯩꯒꯤ ꯈꯨꯠꯄꯥꯏ ꯁꯦꯜ ꯑꯣꯏꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯁꯤꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯨꯕꯩꯅꯦ ꯄꯤꯔꯒ ꯂꯣꯏꯔꯦ ꯏꯌꯥꯅ ꯍꯥꯏꯔꯒꯕꯨ ꯏꯅꯦꯅ ꯄꯤꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯑꯉꯥꯡꯗꯣ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯈꯣ ꯏꯕꯨꯡꯉꯣ ꯊꯦꯕꯣ ꯅꯪ ꯅꯅꯦꯒꯤ ꯃꯇꯨꯡ ꯏꯟꯅꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯕꯣ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯀꯦꯇꯨꯀꯤꯅ ꯃꯥꯒꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯊꯦꯕꯣꯗ ꯁꯦꯜ ꯄꯤꯔꯝꯃꯤ ꯀꯦꯇꯨꯀꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯄꯥꯔꯤꯅ ꯆꯦꯡ ꯆꯔꯥ ꯂꯩꯇ꯭ꯔꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯆꯦꯡ ꯆꯔꯥ ꯑꯃꯈꯛ ꯅꯤꯖꯕꯗꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯄꯤꯗ꯭ꯔꯒ ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯕꯣꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄ ꯑꯁꯤꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯂꯤꯆꯠ ꯑꯁꯦ ꯏꯕꯣꯇꯣꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯏꯕꯣꯇꯣꯟ ꯃꯥꯁꯨ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯃꯥꯒꯤ ꯏ ꯃꯔꯤ ꯑꯣꯏꯔꯤꯕ ꯄꯥꯔꯤꯕꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯒ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯕꯨꯅ ꯂꯥꯏꯒꯨꯝꯅ ꯂꯥꯠꯆꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯐꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯇꯣꯟ ꯉꯥꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯍꯅꯨꯕꯤ ꯍꯅꯨꯕꯤ ꯁꯦ ꯉꯥꯁꯦ ꯐꯖꯅ ꯊꯣꯡ ꯍꯥꯎꯅ ꯆꯥꯊꯁꯤꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ ꯉꯥꯁꯤꯗꯤ ꯆꯥꯎꯕꯅꯤ ꯍꯣꯔꯦꯟꯅꯦ ꯄꯥꯔꯤ ꯃꯃꯥ ꯃꯆꯥꯒꯤꯁꯨ ꯈꯔ ꯄꯤꯕꯤꯈꯣ ꯄꯤꯔꯣꯏ ꯀꯩꯗꯧꯕꯒꯤ ꯄꯤꯗꯣꯏꯅꯣ ꯃꯣꯏꯗ ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯨꯏꯗ ꯄꯤꯖꯒꯦ ꯍꯨꯏꯗ ꯄꯤꯖꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏꯗ ꯄꯤꯕꯅ ꯐꯠꯇ꯭ꯔꯣ ꯌꯥꯝ ꯄꯤꯅꯤꯡꯂꯕꯗꯤ ꯉꯥꯁꯦ ꯈꯣꯡꯕꯥꯟꯗ ꯂꯪꯁꯦꯠꯈ꯭ꯔꯒꯦꯗꯣ ꯍꯥꯏ ꯌꯥꯔꯦ ꯄꯤꯔꯔꯣꯏꯁꯦ ꯑꯩꯅꯦ ꯉꯥꯁꯦ ꯁꯦꯝꯂꯛꯂꯒꯦ ꯅꯪ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯣ ꯆꯠꯂꯣ ꯍꯣꯏ ꯉꯥꯁꯦ ꯈꯔ ꯌꯥꯝꯅ ꯇꯥꯎꯊꯣꯛꯂꯒ ꯑꯩꯒꯤ ꯏꯌꯥ ꯊꯦꯕꯣꯗ ꯄꯤꯅꯕ ꯊꯝꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯌꯥ ꯊꯦꯕꯣꯗꯣ ꯉꯥ ꯑꯇꯥꯎꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯤ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯍꯥꯎꯏꯍꯦ ꯍꯅꯨꯕꯤ ꯅꯪ ꯊꯣꯡꯕ ꯉꯥꯁꯤꯗꯤ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯎꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯀꯦꯇꯨꯀꯤ ꯑꯩꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯗꯣ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯕꯥꯖꯤ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯉꯦ ꯈꯪꯗꯅ ꯍꯦꯟꯖꯥꯡꯅꯤꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯍꯣꯏꯅꯦ ꯑꯩꯅ ꯉꯁꯥꯏ ꯉꯥꯖꯥꯎ ꯑꯃꯒ ꯌꯥꯜꯂꯒ ꯆꯪꯂꯛꯄꯗꯨ ꯎꯍꯧꯔꯕ ꯖꯥꯠꯂꯥ ꯄꯥꯔꯤ ꯑꯗꯨ ꯀꯧꯕ ꯇꯥꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯆꯥꯛꯈꯨꯝ ꯑꯗꯨ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯄꯥꯔꯤꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯉꯥ ꯌꯥꯎꯕ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯃꯇꯨꯡꯗ ꯐꯠ ꯂꯣꯠꯁꯤꯜꯂꯤ ꯏꯕꯣꯇꯣꯟ ꯃꯥꯁꯨ ꯃꯥꯒꯤ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠ ꯃꯊꯛ ꯑꯗꯨꯗ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯁꯠ ꯊꯥꯡꯒꯠꯂꯤ ꯑꯩꯁꯨ ꯏꯇꯨ ꯑꯐꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯗꯅ ꯆꯥꯛꯆꯥ ꯌꯨꯊꯛꯇꯤ ꯐꯖꯔꯦꯍꯦ ꯕꯥꯖꯤꯒ ꯏꯃꯥꯕꯣꯛꯀꯗꯤ ꯆꯥꯛ ꯆꯥꯕꯤꯔꯝꯂꯦꯗꯅ ꯑꯩꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯏ ꯍꯥꯏꯗꯅ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯂꯤ ꯍꯥ ꯄꯥꯠꯀꯤ ꯉꯥ ꯍꯥꯏꯕ ꯊꯝꯃꯣ ꯑꯗꯨꯗ ꯁꯦ ꯏꯃꯥꯕꯣꯛ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏ ꯉꯥꯏꯈꯣ ꯅꯣꯏ ꯅꯃꯥꯗꯣ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯅ ꯈꯔ ꯍꯥꯏꯌꯨ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯆꯠꯈꯤ ꯀꯦꯇꯨꯀꯤ ꯄꯥꯔꯤꯅ ꯊꯤꯜꯂꯛꯂꯝꯕ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯄꯥꯠꯀꯤ ꯉꯥꯅꯦꯌꯦ ꯍꯥꯎꯔꯅꯤꯗ ꯁꯤꯗꯤ ꯁꯦ ꯑꯩꯒꯤ ꯄꯨꯈꯝ ꯃꯁꯤꯁꯤꯗ ꯈꯔ ꯍꯩꯊꯔꯛꯑꯣ ꯍꯅꯨꯕꯤ ꯃꯍꯥꯎ ꯌꯦꯡꯒꯦ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯅ ꯑꯅꯤ ꯑꯗꯣ ꯄꯥꯔꯤꯅ ꯊꯤꯜꯂꯛꯂꯝꯕ ꯉꯥ ꯑꯗꯨ ꯆꯥꯔꯤ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯄꯥꯔꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯑꯩ ꯈꯨꯔꯥ ꯁꯥꯖꯧ ꯍꯣꯏꯒꯤ ꯊꯕꯛ ꯑꯃ ꯁꯨꯕ ꯆꯠꯀꯗꯕ ꯂꯩꯌꯦ ꯉꯁꯤꯗꯤ ꯍꯣꯏ ꯆꯥꯊꯣꯛꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯥꯛ ꯆꯥꯔꯤ ꯃꯦꯂꯩ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯅ ꯁꯨꯕ ꯆꯠꯇꯧꯔꯤꯕꯁꯤꯅ ꯈꯨꯔꯥ ꯁꯥꯖꯧ ꯍꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯄꯥꯈꯟꯗꯣ ꯑꯗꯨ ꯁꯤꯗꯣꯛꯄ ꯆꯠꯇꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯏ ꯏꯃꯥꯕꯣꯛꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ
ꯃꯣꯏꯗ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯦ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯏꯆꯦꯕꯦꯝꯃꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯤꯕꯗꯤ ꯋꯥꯔꯤ ꯑꯃ ꯁꯥꯁꯦ ꯍꯥꯏꯔꯛꯄꯅꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯍꯣꯏ ꯏꯆꯦꯕꯦꯝꯃ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯏꯆꯦꯕꯦꯝꯃꯅ ꯅꯅꯥꯎꯒ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯍꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯅꯥꯎꯆꯥ ꯅꯥꯕꯒꯤꯗ ꯅꯪꯅ ꯄꯨꯈꯤꯕ ꯁꯦꯜꯗꯣ ꯁꯤꯡꯂꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯦꯂꯩ ꯏꯉꯛꯉꯛꯅ ꯑꯍꯥ ꯑꯩꯅ ꯄꯨꯈꯤꯕ ꯁꯦꯜ ꯍꯥꯏꯕ ꯀꯩꯅꯣ ꯃꯦꯂꯩ ꯅꯪꯅ ꯌꯥꯝ ꯉꯛꯄꯒꯤ ꯃꯇꯧꯕꯨ ꯎꯠꯂꯤꯕꯗꯨꯕꯣ ꯊꯥꯏꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯁꯤ ꯇꯧꯈꯤ ꯅꯥꯕ ꯀꯥꯟꯗ ꯑꯩꯒ ꯅꯇꯩ ꯏꯕꯨꯡꯉꯣꯒꯅ ꯄꯤꯈꯤꯕ ꯁꯦꯜꯁꯤꯡꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯁꯦꯟꯗꯣꯏꯒ ꯀꯩꯒ ꯌꯧꯔꯕꯅꯤ ꯁꯦꯜꯗꯣ ꯑꯗꯨꯅ ꯑꯊꯨꯕꯗ ꯁꯤꯡꯂꯛꯎ ꯅꯣꯏꯁꯨꯅꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯁꯦꯜꯗꯣ ꯀꯣꯛ ꯄꯤꯊꯣꯔꯛꯄ ꯌꯥꯔꯕꯅꯤ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯊꯧꯅꯗ꯭ꯔꯤꯉꯩ ꯌꯥꯗꯦ ꯑꯗꯨꯝ ꯄꯪꯁꯤꯟꯅꯔꯒ ꯂꯩ ꯑꯗꯨꯅ ꯑꯊꯨꯕꯗ ꯁꯦꯜꯗꯣ ꯁꯦꯟꯗꯣꯏꯒ ꯀꯩꯒ ꯄꯤꯔꯛꯅꯕ ꯇꯧꯀꯣ ꯏꯆꯦ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯜ ꯁꯤꯡꯂꯛꯄ ꯍꯥꯏꯕꯗꯣ ꯅꯅꯥꯎ ꯉꯝꯈꯤꯒꯗꯧꯕ ꯃꯥꯟꯗꯦ ꯀꯔꯤꯅꯣꯗ ꯃꯦꯂꯩ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯁꯦꯜ ꯊꯧꯗꯕꯅꯤ ꯅꯪꯁꯨ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯅꯇꯩ ꯏꯕꯨꯡꯉꯣꯁꯨ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯁꯦꯜ ꯄꯨꯈ꯭ꯔꯒ ꯄꯤꯔꯛꯀꯅꯤ ꯈꯪꯗꯦ ꯍꯥꯏꯗꯅ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯤ ꯀꯅꯥꯅꯠꯇꯦ ꯍꯥꯏꯗꯅ ꯌꯦꯡꯕꯤꯕꯅꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯑꯊꯨꯕꯗ ꯁꯦꯜ ꯑꯗꯣ ꯁꯤꯡꯂꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯃꯥꯡꯕ ꯌꯥꯔꯣꯏ ꯅꯪꯅꯦ ꯅꯆꯥꯅꯨꯄꯥ ꯄꯥꯔꯤꯒ ꯀꯔꯤꯅ ꯐꯒꯗꯒꯦꯗꯣ ꯀꯨꯞꯅ ꯋꯥ ꯇꯥꯅꯔꯣ ꯑꯗꯨꯒ ꯑꯊꯨꯕꯗ ꯁꯦꯜꯗꯣ ꯄꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯪꯈꯣꯜ ꯑꯣꯏꯅ ꯄꯤꯔꯛꯄ꯭ꯔꯥ ꯑꯃ ꯇꯧꯀꯣ ꯃꯦꯂꯩ ꯀꯦꯇꯨꯀꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯅ ꯃꯈꯣꯏꯗ ꯍꯥꯏꯔꯨꯕ ꯂꯩꯈꯤꯗꯦ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤꯅ ꯃꯅꯥꯎꯅꯨꯄꯥ ꯅꯥꯕꯒꯤꯅꯤ ꯍꯥꯏꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯅ ꯄꯤꯔꯛꯈꯤꯕ ꯁꯦꯜ ꯑꯗꯨ ꯁꯤꯡꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯦꯂꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯔꯜ ꯁꯣꯛꯂꯨꯔꯕꯅꯤ ꯈꯟꯗꯨꯅ ꯃꯦꯂꯩ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯍꯣꯏ ꯏꯆꯦꯕꯦꯝꯃ ꯑꯩ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯁꯦꯜ ꯑꯗꯨ ꯁꯤꯡꯂꯛꯂꯒꯦ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯅ ꯄꯤꯔꯛꯂꯒꯦ ꯍꯣꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯣ ꯑꯗꯣ ꯑꯊꯨꯕꯗ ꯁꯤꯡꯂꯛꯅꯕꯗꯤ ꯇꯧꯀꯣ ꯑꯍꯣꯏ ꯏꯆꯦꯕꯦꯝꯃ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯄꯥꯔꯤꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯍꯣꯜꯍꯟꯒꯦ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯗꯦ ꯏꯆꯦꯕꯦꯝꯃ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯌꯦ ꯍꯩꯃꯥ ꯀꯣꯜ-ꯂꯤꯛ ꯐꯦꯡꯅꯕ ꯏꯁꯤꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯄꯥꯈꯣꯟ ꯑꯃꯠꯇ ꯍꯥꯏꯒꯦ ꯇꯧꯕꯗꯅꯦ ꯍꯥꯏꯐꯝ ꯂꯩꯔꯣꯏꯗꯕꯅꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯅꯪꯁꯨꯅꯦ ꯅꯆꯥꯅꯨꯄꯥꯗꯣ ꯁꯥꯈꯩ ꯂꯩꯀꯥꯏꯗ ꯍꯦꯛꯇ ꯊꯥꯗꯣꯛꯏ ꯑꯗꯨꯅꯗꯤ ꯀꯌꯥꯝ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯄꯥꯈꯣꯟ ꯍꯥꯏꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯁꯥꯈꯩ ꯆꯠꯍꯜꯂꯤ ꯍꯥꯏꯅ ꯉꯥꯡꯂꯤ ꯃꯦꯂꯩ ꯀꯦꯇꯨꯀꯤꯒ ꯃꯥꯟꯅꯕ ꯇꯟꯕꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯦꯂꯩ ꯏꯁꯤꯡꯗꯣ ꯅꯪꯅ ꯑꯣꯏꯅ ꯈꯤꯇ ꯍꯣꯜꯂꯝꯃꯨ ꯑꯗꯨꯒ ꯀꯣꯜ-ꯂꯤꯛ ꯑꯃꯥꯡ ꯑꯁꯣꯏꯁꯤꯡꯗꯣ ꯈꯔ ꯍꯦꯛ ꯐꯦꯡꯗꯣꯛꯂꯝꯃꯨ ꯍꯣꯏ ꯏꯆꯦꯕꯦꯝꯃ ꯅꯅꯥꯎ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩ ꯑꯃꯗꯤ ꯄꯥꯔꯤ ꯋꯥ ꯈꯟꯅꯔꯤ ꯁꯦꯟꯐꯝꯗꯣ ꯌꯥꯝꯃꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯁꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏꯕ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯄꯤꯈ꯭ꯔꯁꯤ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯕꯁꯦ ꯏꯃꯥ ꯄꯥꯝꯗꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯕꯥꯖꯤꯒ ꯏꯃꯥꯕꯣꯛꯀꯁꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯏ ꯑꯩꯈꯣꯏꯁꯦ ꯀꯅꯥꯁꯨ ꯅꯠꯇꯦ ꯄꯥꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯈꯤꯕꯗꯣ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯀꯥꯎꯔ ꯃꯥꯜꯂꯦ ꯁꯦꯜꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯨꯔꯨꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯔꯔꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯡꯂꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏꯒꯤꯗꯨꯗꯤ ꯃꯇꯦꯡ ꯇꯧꯁꯤꯟꯅꯔꯒ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯔꯕ ꯀꯥꯟꯗ ꯏꯪꯈꯣꯜ ꯂꯧꯕ ꯌꯥꯅꯕ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ ꯀꯥꯟꯅꯗꯦꯁꯦ ꯏꯕꯨꯡꯉꯣ ꯏꯃꯥꯅꯦ ꯃꯤꯒꯤ ꯃꯔꯜ ꯁꯣꯛꯄ ꯄꯥꯝꯗꯦ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕꯅꯤꯅ ꯏꯪꯈꯣꯜ ꯇꯪꯈꯥꯏꯁꯤꯃ ꯑꯣꯏꯅ ꯄꯤꯈ꯭ꯔꯁꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯣꯏ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤꯅꯦ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯀꯧꯅ ꯉꯥꯡꯅꯔꯣꯏꯗꯕꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯈꯛꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯏꯃꯥ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗꯗꯤ ꯃꯈꯣꯏꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯅꯠꯇꯅ ꯃꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏꯅꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯃꯣꯏ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒ ꯁꯤ ꯍꯥꯏꯕꯗꯣ ꯇꯧꯗꯣꯏꯅꯦ ꯃꯣꯏ ꯍꯥꯏ ꯑꯗꯨꯅ ꯅꯊꯛ ꯊꯣꯡꯕꯗ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ
Ibungo, moina patre haiduna, aykhoisu phalloidaba nate. Imana haigadabadine, nangi bazi ima bukta, thaugalon kaina chatkanu. Makhoina solaklaba kanda, nangna makhoigi chaisu oibiyu. Makhoibu nungsina luna tawbiyu. Mi nungsi chawba, kathokpa haiba migi awaba uba haiba asina. Mi oibagi khwaidagi athoiba lichatniko. Asi haina meleisor asangba ama hondoktuna. Aykhoina makhoidasu sawba chumde. Aykhoina makhoigi maral soklubagi. Mi sosialda thaujarakpani. Masida sawfam thokte. Adunane, makhoigi seldo piba ngamloidabanina. Ingkholse tangkhai ama oina pikhrasi. Asumna meleina hairabada. Iboton amadi ketuki sel adu singba ngamloidaba oibana. Melei amadi parina. Makhoigi ingkhol tangkhai ama oina pirami. Nongmagi namini. Ketuki kaithelda podon binupi amaga marei kanna tawnarami. Aso pikpa phadigo mapun sibuwa. Lupa anigi mapun mari taw yadriba sibuwa. Nate nangi phadigom sibuwa. Sanagi phadigom labaha. Ho ine karino ine na haibiriba dubo. Lupa anigi phadigom mapunse mari tawrabadi. Aidi sendong amatta yaudre. Yare manangsu. Haibe yare panghaida hainu. Nahandani. Aina asigi matayda phambi po iwan bidudagi. Phadigom leiribado. Mari lupa anigi mapun mangabu tawri. Kanade. Se. Lupa ani piraklage. Mapun mari pirau. Yaroye. Kari ahanane masiba. Ho inina leba maphamdudagi oina adum lebiro. Aigi asidi lupa anigi mapun mari tawba sungya yaroi. Mata amanini masinu pise. Lawroida. Asuk yamna anam kanba. Ibema nangdane pot amatta heksilurano. Asi haina phukhabotuna chakhi. Masigi ahalse. Aina I karakladi tanaraga hek inthuruni se. Aina manaba tanbagi sumhanbi basida. Mi usitabaga su tawrine. Phadigombu lupa anigi mapun manga tawi kaidana. Masunga su thiri. Nupi adugi wadu tabada maga thangnana phamliba. Potlonbi aduna asumna haireklami. Masi ahalse kainom tawbani. Wangang sangang yam hawtabani. Aiga su nahan mukhanakhrabani. Masi ahalse kainom taw. Magi masa mawdo yam waramni mangang nabada. Kaide noda masaga leitabani. Masa poktabani asigi ahalse sel gadi yam paibani. Migi yam usite haibani. Laikai miga su amatti yanadi haibani. Yanara moi khangi. Mase masakse ubada phatabidu maliba. Somda ketuki lambi da chana madom asumna haijari. Is khubi muksaw mapun macha dubo. Lupa ama kaina. Leibi dredana. Patlaga maina mangsa sani. Kanana bu leibi doino magi dubo. Tanja adu da ibem halna mabu kawraklami. Haima ketuki ya. Haima ibem hal udaba kuireda. Kuire. Nangbu karam pali bagi. Adom nungai na pali haibatai. Aina bu nungai na leite haibrado. Phai nungai na bu leirabadi. Nangdi na raibag yam phaida. Nasa yaudra su kari suwani ngai leite. Pari na noigi damakta phai na honabibanina. Hauziki matamda pari gumbadi atangbani. Apopo isa fauba. Mama mapagi seba tawningdre. Adubu noi pari di nakhoi bu yamna lumna khanjai. Pari do yamna phaba angang ni. Kanana phai hairibano ibem hal. Mata amagi angang ni nangna khangdabagi wani. Se makhoigi kanaramdaida. Oizo ithak phanglamdaida khaktane. Makhoina aikhoigi inakta laklibase. Nongmata pakhol ama haibada yaba nate ibema. Iteng ama tawbiyu yaba nate. Karino ne hairibasibo. Mina hainabadadi. Pari na noigi nateng yam tawbi hainaida. Tawde ibem hal. Aikhoibu kari oiradana. Mana aikhoigi iteng tawbidoino. As ahal matam oirakpa kansida. Ipog thogi isa ama phawba leitabase wakhraponida. Iteng tawbinabasu leite. Pakhon sifamsu leite. Migi masado di isa natabanina. Kainoma hairasu harau yarakte. Aduna aikhoi moidagane kari mata haijade. Inaw nupinin ama leibadusune. No mata masano paduda. Nang bazigi nang imabuki mateng tawbiyu haiba khon tha khidrabani mi. Magi haibabu masano paduda insillaga. Aikhoidagi lawthokpa masini. Mama phatte aduna masa sumabu phatte. Asi haina ketokina pari amade mele mama masabu hunduna ngangli. Asumnangi hak wari watai tawraba tungda
ꯀꯦꯇꯨꯀꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯕ꯭ꯔꯣ ꯀꯔꯤꯕꯨ ꯂꯩꯔꯛꯂꯕꯒꯤꯅꯦ ꯁꯦꯕꯣꯠ ꯈꯔ ꯌꯦꯟꯗꯦꯝ ꯈꯔ ꯊꯥꯕꯤ ꯈꯔ ꯂꯩꯔꯛꯑꯦ ꯍꯦꯟꯖꯥꯡꯅ ꯂꯩꯐꯝꯒ ꯈꯪꯗꯦꯗ ꯑꯣ ꯈꯔꯕꯨ ꯂꯩꯔꯛꯂꯕꯗꯤ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯅꯪꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥ ꯊꯦꯕꯣꯗꯨ ꯂꯥꯛꯑꯝꯃꯤ ꯍꯥ ꯑꯩꯒꯤ ꯏꯌꯥ ꯊꯦꯕꯣ ꯂꯥꯛꯑꯝꯃꯦꯕ ꯍꯣꯏ ꯃꯥꯗꯣ ꯍꯟꯗꯛ ꯁꯦꯜ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯑꯗꯨ ꯃꯥꯅ ꯑꯃꯨꯛꯇ ꯕꯟꯗꯣꯞ ꯊꯝꯃꯒ ꯁꯦꯜꯗꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯝꯂꯤꯕꯅꯤ ꯑꯩꯅ ꯅꯅꯦ ꯀꯩꯊꯦꯜ ꯆꯠꯈꯤ ꯅꯅꯦ ꯍꯜꯂꯛꯂꯒ ꯈꯟꯅꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯍꯥꯏꯕꯕꯨ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯣ ꯏꯌꯥ ꯅꯨꯄꯥꯅ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯕꯤꯈꯣ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯋꯥ ꯇꯥꯗꯕꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯕ ꯉꯝꯗꯕꯒꯤꯅꯤꯅꯦ ꯑꯗꯨꯗꯤꯅꯦ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯏꯌꯥ ꯊꯦꯕꯣꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯆꯣ ꯏꯌꯥꯅ ꯏꯀꯥꯏ ꯍꯥꯏꯖꯕꯗꯣ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯏꯌꯥꯗꯣ ꯃꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯅꯦ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯥꯕꯨ ꯀꯧꯔꯨꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯃꯥꯜ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕꯗꯣ ꯃꯣꯏꯗꯁꯨ ꯆꯪꯂꯛꯈꯤ ꯑꯩꯉꯣꯟꯗꯒꯤ ꯁꯝꯄꯣꯠ ꯈꯣꯏꯕꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯒ ꯁꯝꯄꯣꯠ ꯈꯣꯏꯕꯁꯨ ꯂꯥꯛꯇꯦ ꯑꯃꯨꯛꯇ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯒꯦ ꯀꯔꯤꯒꯤ ꯀꯩꯗꯧꯔꯒꯦ ꯍꯪꯗꯣꯏꯅꯣ ꯁꯦꯜ ꯂꯧꯁꯤꯟꯈ꯭ꯔꯒ ꯊꯕꯛ ꯂꯥꯛꯇꯕꯒꯤ ꯊꯤꯔꯤꯈꯩ ꯉꯥꯡꯂꯝꯃꯨ ꯍꯣꯏ ꯅꯪꯅ ꯉꯥꯡꯂꯝꯃꯣ ꯍꯥꯏꯔꯕꯗꯤ ꯉꯥꯡꯂꯝꯂꯒꯦ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤ ꯑꯗꯨ ꯇꯍꯥ ꯂꯛꯂꯝꯃꯤ ꯕꯥꯖꯤ ꯀꯩꯗꯧꯔꯤ ꯄꯥꯔꯤ ꯕꯥꯖꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯁꯦꯜ ꯈꯤꯇ ꯄꯨꯖꯒꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯩꯇꯦꯅꯦ ꯅꯣꯏꯁꯤꯅ ꯁꯦꯜꯗ ꯇꯧꯔꯒ ꯂꯩ ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦ ꯁꯦꯜꯗ ꯉꯥꯎꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ ꯑꯣꯏꯕ ꯍꯥꯏ ꯄꯥꯔꯤꯌꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯦꯜ ꯍꯪꯂꯤꯕꯗꯤ ꯅꯣꯏꯕꯨ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯜ ꯍꯪꯐꯝꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯕ ꯍꯥ ꯏꯃꯥꯕꯣꯛ ꯕꯥꯖꯤ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯇꯧꯕꯅꯤ ꯏꯃꯥꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯃꯁꯥ ꯅꯥꯕ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤ ꯑꯃꯥꯏꯕ ꯀꯧꯅꯕ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯕꯥꯖꯤꯒꯤ ꯁꯦꯜ ꯂꯩꯔꯕꯗꯤ ꯈꯤꯇ ꯄꯨꯖꯒꯦ ꯌꯥꯝ ꯊꯨꯅ ꯅꯆꯥ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯍꯩꯃꯥ ꯃꯤꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯁꯤꯃꯛꯇꯗ ꯁꯨꯝ ꯄꯨꯒꯤ ꯍꯥꯏ ꯅꯣꯏꯗ ꯁꯦꯜ ꯄꯨꯍꯟꯗꯧꯕ ꯇꯜꯂꯤꯅꯦ ꯑꯩꯈꯣꯏ ꯁꯦꯜꯅꯦꯅ ꯄꯨꯈ꯭ꯔ ꯁꯤꯡꯂꯛꯀꯅꯤꯁꯨ ꯈꯪꯗꯦ ꯂꯩꯇꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯅꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯨꯆꯣ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯂꯩꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯥ ꯀꯅꯥꯗꯒꯤꯅꯣ ꯑꯩꯅ ꯍꯪꯂꯨꯔꯒꯦ ꯆꯣ ꯑꯗꯨꯅ ꯐꯔꯅꯤ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯨꯔꯣ ꯄꯥꯔꯤ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯀꯦꯇꯨꯀꯤꯅ ꯇꯍꯥ ꯄꯥꯔꯤ ꯉꯥꯏꯈꯣ ꯄꯥꯔꯤ ꯀꯦꯇꯨꯀꯤꯅ ꯃꯥꯕꯨ ꯈꯝꯂꯛꯄ ꯑꯗꯨꯗ ꯃꯃꯥꯒꯤ ꯑꯃꯥꯏꯕ ꯌꯦꯡꯅꯕ ꯁꯦꯜ ꯄꯤꯔꯛꯂꯅꯤ ꯈꯟꯅ ꯍꯔꯥꯎꯖꯩ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯕꯣꯛ ꯅꯪꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯁꯤꯡ ꯈꯤꯇ ꯈꯥꯏꯗꯣꯛꯂꯝꯃꯨ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥꯕꯣꯛ ꯅꯆꯥꯁꯦ ꯐꯔꯛ ꯇꯥꯔꯅꯤ ꯑꯩꯁꯦ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯁꯨ ꯍꯪꯂꯨꯒꯗꯕ ꯋꯥꯠꯂꯤ ꯏꯃꯥꯁꯨ ꯀꯨꯏꯅ ꯃꯊꯟꯇ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯇꯧꯔꯛꯂꯗꯕꯅꯤ ꯄꯥꯈꯣꯜ ꯑꯃ ꯍꯥꯏꯕꯗ ꯎꯔꯩ ꯄꯥꯔꯩ ꯇꯧꯕꯤꯁꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯨꯍꯟꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯈꯣꯜ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯔꯣ ꯍꯥ ꯅꯃꯥꯕꯣꯛꯁꯤꯅ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯇꯧꯕ ꯌꯥꯗꯕ꯭ꯔꯅꯦ ꯍꯥ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯕꯗꯤ ꯁꯠ ꯇꯧꯕ ꯇꯝꯃꯨꯅꯦ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯏꯟꯗꯕ ꯅꯑꯣꯡꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯁꯥꯎꯔꯤꯕꯁꯦ ꯍꯥꯏ ꯃꯅꯤꯡꯗ ꯁꯤꯡꯖꯪ ꯂꯩꯍꯧꯕꯅꯤ ꯌꯥꯝ ꯊꯨꯅ ꯁꯤꯡꯗꯣ ꯈꯥꯏꯗꯣꯛꯂꯨꯆꯣ ꯎꯄꯥꯏ ꯂꯩꯇꯦ ꯄꯥꯔꯤ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯍꯥꯛ ꯁꯤꯡ ꯑꯗꯨ ꯈꯥꯏꯕꯗ ꯇꯥꯔꯝꯃꯤ ꯄꯥꯔꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯂꯩ ꯅꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯖꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯍꯦꯟꯅ ꯋꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯦꯂꯩ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯄꯥꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯏꯃꯥ ꯂꯥꯌꯦꯡꯒꯅꯤ ꯏꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛꯁꯨ ꯁꯨꯕ ꯆꯠꯇ꯭ꯔꯦ ꯏꯃꯥ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜꯗꯤ ꯂꯥꯏꯔꯗꯅ ꯆꯦꯡ ꯋꯥꯅꯕ ꯁꯦꯜ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯄꯥꯔꯤꯅ ꯃꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯦꯂꯩ ꯇꯞꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯑꯩꯅ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯍꯧꯗꯣꯛꯇ꯭ꯔꯕꯅꯤ ꯆꯥꯛꯀꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ ꯏꯃꯥ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯑꯗꯨꯝꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯁꯨꯝ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡ ꯁꯣꯛꯆꯤꯜꯂꯛꯑꯅꯤ ꯏꯃꯥ ꯆꯥ ꯑꯁꯥꯕꯗꯣ ꯈꯤꯇꯪ ꯆꯥꯁꯤꯟꯁꯦ ꯅꯆꯥ ꯆꯥꯛ ꯊꯤꯖꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯄꯥꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯈꯔ ꯑꯗꯨ ꯊꯤꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯝꯐꯨꯠ ꯈꯔ ꯇꯦꯡꯀꯣꯠꯇ ꯍꯥꯞꯇꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯁꯦ ꯆꯥꯛ ꯈꯔ ꯆꯥꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤ ꯃꯦꯂꯩ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯤ ꯏꯃꯥ ꯅꯪꯁꯨ ꯑꯩꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ
ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯇ꯭ꯔꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯛ ꯑꯁꯤꯕꯨ ꯊꯣꯡꯂꯤꯕꯅꯣ ꯅꯆꯥꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯤꯗꯃꯛ ꯏꯃꯥꯅ ꯋꯥꯔꯨꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨ ꯊꯨꯅ ꯅꯥꯕ ꯐꯅꯕ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯕꯨ ꯆꯥꯛ ꯏꯜꯂꯤ ꯃꯦꯂꯩ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯝꯃꯤ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗꯀꯣ ꯑꯩꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯊꯥꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯏꯁꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯏꯃꯥꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕ ꯀꯞꯈꯅꯨ ꯏꯃꯥ ꯀꯞꯂꯕꯗꯤ ꯅꯁꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕ ꯇꯥꯔꯦ ꯁꯦ ꯇꯣꯛꯑꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯕꯨ ꯊꯦꯝꯕꯤꯔꯤ ꯄꯥꯔꯤ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕ ꯂꯣꯏꯔꯗꯨꯅ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕ ꯑꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯔꯛꯇꯨꯅ ꯐꯦꯡꯂꯤ ꯀꯣꯟ ꯑꯗꯨ ꯐꯦꯡꯅ ꯐꯦꯡꯅ ꯄꯥꯔꯤ ꯋꯥꯈꯜ ꯇꯧꯔꯤ ꯑꯩ ꯏꯃꯥꯕꯨ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ ꯏꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ ꯑꯁꯤ ꯈꯟꯅ ꯄꯥꯔꯤ ꯀꯣꯟ ꯑꯗꯨ ꯁꯠ ꯁꯠ ꯐꯦꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯄꯥꯔꯤ ꯃꯍꯥꯛ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯔꯩꯕ ꯆꯦꯡ ꯈꯔ ꯑꯗꯨ ꯃꯃꯥ ꯑꯅꯥꯕꯤꯒꯤ ꯆꯥꯅꯕ ꯍꯥꯏꯅ ꯈꯥꯛꯄꯗ ꯃꯍꯥꯛ ꯆꯔꯥ ꯍꯦꯜꯂꯕꯅꯤ ꯑꯗꯨꯅ ꯄꯥꯔꯤ ꯃꯕꯨꯛ ꯑꯗꯨꯗ ꯈ꯭ꯋꯥꯡꯆꯦꯠ ꯀꯟꯅ ꯂꯥꯛꯁꯤꯟꯗꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯄꯟꯊꯕ ꯇꯧꯗꯅ ꯃꯥꯒꯤ ꯕꯥꯖꯤ ꯏꯕꯣꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯔꯤ ꯂꯩꯔꯦ ꯅꯪ ꯂꯥꯛꯂꯤꯗꯦ ꯁꯦꯜ ꯄꯨꯕ ꯂꯥꯛꯂꯤꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯕꯥꯖꯤ ꯑꯩꯒꯤꯁꯦ ꯁꯦꯜ ꯄꯨꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝꯐꯝ ꯑꯁꯦ ꯕꯥꯖꯤꯗ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦ ꯍꯥ ꯅꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯑꯩꯉꯣꯟꯗ ꯌꯣꯜꯂꯒꯦꯕ ꯀꯦꯇꯨꯀꯤꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯍꯅꯨꯕ ꯏꯕꯨꯡꯉꯣ ꯄꯥꯔꯤꯒꯤꯁꯦ ꯃꯃꯥ ꯅꯥꯕꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯎꯕꯗ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝꯗꯣ ꯑꯩꯈꯣꯏꯅ ꯂꯩꯕꯤꯔꯁꯤꯕ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ ꯍꯥꯏ ꯄꯥꯔꯤ ꯅꯣꯏꯒꯤ ꯌꯨꯝꯐꯝꯗꯣ ꯅꯪ ꯕꯥꯖꯤꯅ ꯂꯩꯕꯤꯔꯒꯦ ꯍꯩ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯅ ꯌꯨꯝꯐꯝꯁꯦ ꯑꯩꯈꯣꯏꯗ ꯌꯣꯜꯂꯕꯅꯤꯅ ꯅꯃꯥ ꯑꯅꯥꯕꯤꯁꯤꯒ ꯅꯪꯒꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯂꯩꯖꯈꯤꯒꯦ ꯏꯃꯥꯅ ナꯕ ꯍꯦꯛ ꯐꯕꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯏꯃꯥꯕꯨ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒꯅꯦ ꯀꯔꯤꯒꯨꯝꯕ ꯅꯃꯥ ꯅꯥꯕ ꯐꯕꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯏꯃꯥꯕꯣ ꯑꯩꯒꯤ ꯏꯃꯥꯅ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯅꯆꯥ ꯁꯣꯏꯗꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯅꯪꯒꯤ ꯌꯨꯝꯐꯝꯁꯤ ꯀꯌꯥꯝ ꯄꯥꯛ ꯆꯥꯎꯏ ꯍꯥꯏꯕꯗꯨ ꯑꯣꯜꯂꯒ ꯁꯦꯜꯗꯨ ꯄꯤꯔꯒꯦ ꯑꯗꯣ ꯅꯪ ꯃꯌꯥꯝꯅ ꯂꯧꯅꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔꯗꯤ ꯇꯥꯎꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯕꯥꯖꯤꯅꯤꯅ ꯁꯦꯜꯗꯨ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯁꯤ ꯈꯔ ꯍꯣꯡꯅ ꯄꯤꯌꯣꯕ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤ ꯃꯥꯒꯤ ꯌꯨꯝꯐꯝ ꯑꯗꯣ ꯏꯕꯣꯇꯣꯟꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯃꯥꯁꯤ ꯌꯨꯝꯐꯝ ꯑꯗꯨ ꯌꯣꯟꯅꯤꯡꯗ ꯃꯃꯥꯇꯕꯨ ꯂꯥꯌꯦꯡꯂꯕꯗꯤ ꯈꯟꯅ ꯌꯣꯟꯊꯣꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯗ ꯈꯪꯍꯜꯂꯝꯗꯦ ꯄꯥꯔꯤꯒꯤ ꯏꯪꯈꯣꯜ ꯏꯕꯣꯇꯣꯟꯅ ꯂꯧꯔꯦ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛꯆꯦꯜ ꯄꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤꯗꯣ ꯅꯠꯇꯦ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯏꯪꯈꯣꯜꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯄꯥꯔꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯔꯤꯁꯦ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯔꯦꯝꯈꯥꯛꯀꯤ ꯃꯅꯥꯎꯒꯤ ꯍꯦꯛ ꯃꯆꯥꯅꯤ ꯅꯥꯔꯤꯕꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯗꯤ ꯏꯗꯣꯝꯆꯥ ꯃꯦꯂꯩꯅ ꯅꯥꯔꯤꯕꯗꯣ ꯃꯈꯣꯏꯅ ꯂꯦꯝꯅ ꯂꯥꯌꯦꯡꯕꯤꯕꯗꯤ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯌꯦꯡ ꯃꯈꯣꯏꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗꯗꯤ ꯄꯥꯔꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯗꯨꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤꯗꯣ ꯃꯗꯨ ꯌꯥꯝ ꯐꯠꯇꯕꯅꯤ ꯂꯤꯛꯅ ꯂꯤꯛꯂꯤꯕ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯈꯣꯏ ꯁꯦꯜ ꯄꯥꯏ ꯀꯥꯏꯅ ꯃꯤꯒꯁꯦ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕꯤꯕꯅꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯃꯣꯏ ꯀꯞꯇꯧꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯥꯔꯤꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯃꯃꯥ ꯃꯦꯂꯩꯁꯨ ꯅꯥꯕ ꯐꯔꯛꯂꯝꯃꯤ ꯃꯦꯂꯩꯅ ꯅꯥꯕ ꯐꯔꯛꯂꯕꯗ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯍꯅꯨꯕ ꯍꯧꯖꯤꯛꯇꯤ ꯃꯦꯂꯩꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯄꯪꯁꯟꯅꯗꯨꯅ ꯂꯩꯕ ꯇꯥꯔꯦ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯀꯅꯥꯗꯦ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯑꯊꯨꯕꯗ ꯃꯈꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯃꯥꯡꯕ ꯇꯥꯔꯦ ꯏꯪꯈꯣꯜꯁꯨ ꯐꯪꯍꯧꯗ ꯁꯦꯜꯁꯨ ꯃꯥꯡꯖ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯇꯣꯟꯒ ꯀꯦꯇꯨꯀꯤꯒꯗꯣ ꯃꯦꯂꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯦꯂꯩꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯗꯨ
ꯅꯣꯡꯃꯇ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯕꯣꯇꯣꯟꯒ ꯀꯦꯇꯨꯀꯤꯒ ꯂꯥꯛꯄ ꯑꯗꯨꯗ ꯃꯦꯂꯩꯗꯨ ꯏꯉꯛꯉꯛꯅ ꯑꯍꯩꯃ ꯏꯇꯩ ꯏꯕꯨꯡꯉꯣ ꯏꯆꯦꯕꯦꯝꯃ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯄꯥꯔꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯏꯆꯦꯕꯦꯝꯃ ꯅꯅꯥꯎ ꯀꯧꯊꯣꯛꯆꯔꯛꯀꯦ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯪ ꯕꯥꯖꯤꯒ ꯅꯪ ꯏꯃꯥꯕꯨꯀ ꯂꯥꯛꯂꯤꯌꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯄꯥꯔꯤ ꯅꯪ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯅꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯈꯣꯏꯒꯤ ꯏꯃꯥꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯆꯠꯅꯕ ꯇꯧꯔꯣꯅꯦ ꯃꯦꯂꯩ ꯏꯕꯣꯇꯣꯟꯒꯤ ꯋꯥ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯃꯆꯥꯗ ꯌꯦꯡꯂꯛꯂꯝꯃꯤ ꯄꯥꯔꯤ ꯇꯞꯅ ꯕꯥꯖꯤ ꯃꯇꯝ ꯈꯖꯤꯛꯇꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯈꯤꯒꯦ ꯃꯗꯨ ꯌꯥꯔꯣꯏ ꯅꯪꯅ ꯅꯃꯥ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯆꯠꯀꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯃꯥꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯅꯣꯏ ꯑꯊꯨꯕꯗ ꯆꯠꯈ꯭ꯔꯣ ꯀꯔꯤꯅꯣ ꯏꯆꯦꯕꯦꯝꯃ ꯏꯆꯦꯕꯦꯝꯃ ꯍꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯀꯩꯅꯣꯗ ꯃꯦꯂꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯈꯪꯅ ꯈꯪꯅ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯁꯦꯜꯗꯨ ꯁꯤꯖꯤꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ나 ꯍꯥꯏꯅꯈꯤꯕ ꯋꯥꯒꯁꯤ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯏꯆꯦꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯄꯥꯔꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯣ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯄꯥꯔꯤ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯂꯩꯔꯤꯉꯩ ꯀꯦꯇꯨꯀꯤꯅ ꯍꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯅꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯅꯪ ꯅꯥꯕꯗ ꯅꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯌꯣꯟꯊꯣꯔꯛꯑꯦ ꯅꯪ ꯍꯦꯛ ꯅꯥꯕ ꯐꯕꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯄ ꯍꯥꯏꯅ ꯌꯥꯅꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯦ ꯁꯤꯗꯣꯛꯂꯒ ꯏꯪꯈꯣꯜ ꯀꯣꯏꯅꯒꯦ ꯇꯧꯕ ꯑꯗꯨꯅ ꯅꯣꯏ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯏꯆꯦ ꯈꯣꯏꯗ ꯌꯣꯟꯊꯣꯛꯂꯦ ꯍꯥꯏꯕ ꯏꯕꯦꯝꯃ ꯃꯦꯂꯩ ꯅꯪꯅ ꯅꯥꯗꯨꯅ ꯂꯩꯔꯨꯕꯅ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯅꯣꯏ ꯅꯃꯥꯅꯆꯥ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯇꯧꯔꯣꯀꯣ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯄꯥꯔꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯅꯆꯥꯅ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯌꯨꯝꯐꯝ ꯑꯁꯤꯕꯨ ꯌꯣꯟꯈꯤꯕꯅꯤ ꯏꯃꯥꯗ ꯇꯥꯟꯅꯔꯝꯗꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯅꯆꯥꯕꯨ ꯁꯥꯎꯕꯤꯒꯅꯨ ꯏꯃꯥ ꯁꯥꯎꯗꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯏꯃꯥ ꯏꯆꯥꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯁꯦ ꯃꯁꯤ ꯈꯟꯕꯗ ꯏꯃꯥ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤꯅ ꯄꯥꯔꯤ ꯃꯃꯥ ꯃꯆꯥꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯝꯂꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤꯅ ꯀꯦꯇꯨꯀꯤꯒꯤ ꯃꯌꯥꯅꯨꯄꯥ ꯊꯦꯕꯣꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯊꯦꯕꯣꯅ ꯏꯅꯦꯒ ꯃꯥꯃꯒꯤ ꯇꯧꯕꯤꯃꯜ ꯅꯌꯥꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣ ꯏꯅꯦ ꯑꯃꯗꯤ ꯃꯥꯃꯅ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯌꯥ ꯊꯦꯕꯣꯅ ꯏꯅꯦ ꯑꯃꯗꯤ ꯃꯥꯃꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯗꯣꯏꯅꯤ ꯈꯣꯡ ꯐꯥꯎꯕ ꯂꯩꯕꯥꯛꯇ ꯇꯥꯍꯜꯂꯣ ꯑꯩꯒꯤ ꯏꯌꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯅꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦꯍꯦ ꯏꯌꯥꯗꯅꯤ ꯃꯅꯦ ꯑꯩꯕꯨ ꯅꯤꯡꯕ ꯍꯅꯨꯕ ꯑꯩꯈꯣꯏ ꯊꯦꯕꯣꯁꯤ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯌꯥ ꯊꯦꯕꯣ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯏꯌꯥ ꯊꯦꯕꯣꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯕꯤꯔꯁꯤ ꯍꯣꯏ ꯑꯣꯟꯁꯤꯟꯕꯤꯔꯁꯤ ꯑꯩꯗꯤ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤꯅ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯗꯨ ꯀꯦꯇꯨꯀꯤꯒꯤ ꯃꯌꯥꯅꯨꯄꯥ ꯊꯦꯕꯣꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯂꯛꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯀꯦꯇꯨꯀꯤꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯕꯣꯅ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯧꯕꯤꯈ꯭ꯔꯒ ꯃꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯇꯣꯟ ꯉꯝꯗ ꯁꯤꯡ ꯑꯗꯨ ꯈꯥꯏꯔꯤ ꯁꯤꯡꯖꯪꯁꯦ ꯊꯥꯡꯒꯠꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯛꯆꯥꯡꯗꯒꯤ ꯈꯪꯊꯣꯛ ꯊꯣꯛꯀꯦ ꯇꯧꯏꯅꯦ ꯁꯤꯔꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯀꯥꯟ ꯆꯩꯁꯨ ꯌꯥꯎꯗꯅ ꯏꯔꯣꯝ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯁꯤꯡ ꯈꯥꯏꯕꯁꯤꯗꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯋꯦꯡ ꯄꯥꯏꯒꯦ ꯇꯧꯏ ꯍꯩ ꯀꯦꯇꯨꯀꯤ ꯁꯣꯂꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯅꯨꯕ ꯅꯪꯕꯨ ꯁꯤꯡꯗꯨ ꯈꯥꯏꯕ ꯂꯣꯏꯗ꯭ꯔꯤꯕꯔꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯁꯣꯝꯗ ꯑꯩꯅ ꯅꯪꯅ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯕ ꯉꯥꯏꯕꯗ ꯁꯤꯕꯅ ꯍꯥꯟꯗꯧꯔꯦ ꯍꯩ
ꯁꯤꯡꯁꯦ ꯈꯥꯏꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯅꯨꯕꯤ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯤꯡ ꯈꯥꯏꯔꯤꯕ꯭ꯔꯥ ꯁꯤꯡꯅ ꯑꯩ ꯈꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯗ ꯇꯧꯔꯤꯕꯁꯦ ꯀꯦꯇꯨꯀꯤ ꯇꯞꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯑꯩꯈꯣꯏ ꯊꯦꯕꯣꯗꯣ ꯑꯩꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯟꯗꯛꯇꯤ ꯏꯁꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯡꯂꯥꯛꯀ ꯂꯥꯛꯇꯦꯅꯦꯁꯦ ꯂꯥꯛꯂꯔꯣꯏ ꯂꯥꯛꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯧꯕ ꯌꯥꯕ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯧꯕꯗ ꯂꯥꯛꯂꯔꯣꯏ ꯍꯣꯏ ꯍꯌꯦꯡ ꯅꯪ ꯑꯩꯅ ꯁꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯐꯝ ꯑꯁꯦ ꯂꯧꯕ ꯂꯥꯛꯄꯕꯨꯗꯤ ꯌꯥꯏꯀꯣ ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯕꯨꯡꯒꯤ ꯃꯆꯥꯅꯤ ꯏꯌꯥ ꯅꯨꯄꯥꯅꯦꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯨꯕ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯕ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯔꯨꯕ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ ꯑꯩꯅꯦ ꯑꯩꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕꯁꯦ ꯐꯥꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯑꯩꯕꯨꯅꯦ ꯑꯃꯨꯛ ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯄꯜꯂꯒ ꯁꯥꯎꯅꯕ ꯁꯤꯜꯂꯛꯀꯅꯨ ꯍꯅꯨꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯆꯥ ꯑꯃꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ ꯍꯅꯨꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯆꯥ ꯏꯁꯨꯅ ꯁꯦꯕꯥ ꯇꯧꯕꯤꯕ ꯀꯥꯏꯗꯣ ꯄꯥꯝꯂꯛꯑꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯥ ꯂꯩꯇꯕ ꯀꯥꯏꯁꯦ ꯍꯅꯨꯔꯕ ꯃꯇꯝꯗꯗꯤ ꯋꯥꯈ꯭ꯔꯄꯣꯠꯅꯤ ꯏꯕꯥꯅꯤꯒꯤꯅꯤ ꯍꯥꯏꯅ ꯏꯆꯥ ꯑꯃ ꯂꯩꯇ꯭ꯔꯕꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯏꯆꯥ ꯄꯥꯔꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯦꯡ ꯌꯥꯝ ꯇꯧꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕꯤ ꯅꯪꯅ ꯍꯥꯏꯕ ꯇꯥꯔꯨꯕ ꯑꯩꯒꯤ ꯏ ꯃꯔꯤꯕꯨꯅ ꯃꯤꯔꯥꯏꯔꯒ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯃꯤꯕꯨꯅ ꯂꯥꯏꯗꯧꯅ ꯂꯥꯠꯂꯨꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯅꯤ ꯅꯨꯡꯁꯤꯗ ꯏꯆꯥ ꯄꯥꯔꯤꯗꯣ ꯕꯥꯖꯤ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯗꯕ ꯏꯆꯥꯗꯣ ꯏꯆꯥꯗꯨꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯋꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅ ꯂꯧꯔꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯏꯪꯈꯣꯜ ꯂꯧꯕꯤꯈꯤ ꯃꯗꯨ ꯄꯨꯝꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯄꯥꯔꯤꯁꯨ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯍꯅꯨꯕ ꯍꯥꯟꯅꯗꯤ ꯄꯥꯔꯤ ꯃꯃꯥ ꯃꯆꯥ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯅ ꯀꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯈꯣꯟ ꯑꯃ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯏꯇꯦꯡ ꯑꯃ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯋꯥꯅ ꯃꯃꯥ ꯃꯆꯥꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯇꯧꯕꯤꯕꯗꯣ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯊꯤꯇ ꯑꯣꯏꯅ ꯇꯧꯕꯤꯈꯤꯕꯅꯤ ꯍꯅꯨꯕꯤ ꯅꯪ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯦꯜꯂꯨꯔ ꯃꯥꯜꯂꯦ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯒꯤ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯏꯆꯥ ꯄꯥꯔꯤꯕꯨ ꯏꯆꯥ ꯁꯛꯅ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯃꯥꯕꯨ ꯀꯧꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯈꯤꯕꯅꯤ ꯑꯩ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩꯁꯨꯅꯤ ꯍꯅꯨꯕ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯥ ꯄꯥꯔꯤꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯏꯃꯥꯕꯣ ꯕꯥꯖꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯖꯧꯒꯦ ꯅꯆꯥꯅ ꯕꯥꯖꯤ ꯏꯃꯥꯕꯣꯒꯤ ꯀꯔꯤ ꯁꯦꯕꯥ ꯇꯧꯖꯧꯒꯦ ꯍꯥꯏꯅ ꯍꯪꯂꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯋꯥꯕ ꯅꯪꯂꯦ ꯍꯅꯨꯕ ꯍꯛꯆꯥꯡꯅ ꯀꯜꯂꯤꯉꯩ ꯅꯣꯡꯃꯇ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕ ꯇꯧꯗ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯔꯕꯅꯤꯗꯣ ꯍꯥꯏꯅ ꯃꯨꯛꯂꯨꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯅꯪ ꯑꯩꯒꯤꯗꯃꯛ ꯏꯆꯥ ꯄꯥꯔꯤꯅ ꯋꯥꯖꯈꯤꯕ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯑꯩꯈꯣꯏꯅꯗꯤ ꯃꯥꯕꯨ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝꯅ ꯈꯟꯕꯤꯈꯤꯕ ꯏꯆꯥ ꯄꯥꯔꯤꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯏꯅꯥꯎ ꯃꯦꯂꯩꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯍꯪꯒꯅ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯅ ꯏꯆꯦꯕꯦꯝꯃ ꯍꯥꯏꯅ ꯅꯣꯂꯨꯞꯅ ꯆꯠꯆꯕꯤ ꯏꯅꯥꯎꯗꯨꯅ ꯑꯗꯨꯛ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕꯗꯣ ꯅꯣꯡꯃꯇ ꯍꯦꯛ ꯐꯥꯎꯕ ꯑꯅꯥꯕ ꯍꯪꯕꯤꯈꯤꯗꯕꯅꯤ ꯁꯣꯏꯗꯅ ꯏꯅꯥꯎꯅ ꯃꯁꯤ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ ꯌꯥꯔꯦ ꯍꯅꯨꯕꯤ ꯇꯣꯛꯂꯣ ꯍꯧꯖꯤꯛꯇꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯍꯥꯏꯕꯒꯦ ꯋꯥꯈꯜ ꯇꯥꯒꯗꯕ ꯃꯇꯝꯗꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯊꯣꯛꯂꯨꯔꯒ ꯀꯥꯟꯅꯗꯦꯁꯦ ꯂꯥꯎ ꯁꯤꯡꯁꯤꯁꯨ ꯈꯥꯏꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯆꯔꯨ ꯊꯥꯒꯠꯂꯒ ꯑꯣꯏꯅ ꯊꯣꯡꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯃꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕ
mabuk phaludabagi mahai adu phangli makhoigini haibada ising khuya ama pithaknaba kanasu leitre Hanuba Hanuba aibu ising khajikta thakkene ai phawba hawatba ngamdadana leiraba kansida nangi seba amuk tawkho hairibro nangna yam nungsiba luna khanjaba nangi naya nupado maduko kahurasu laktraba mido kana thadana kawhallo hairibano aibu khanause khara khara kangleda kanghallo adu shiba ngaina nang ai phamung asida hiptuna adumak leirasi he sembiba mapu nanai oiriba khoi ani bu lokshin biro kaidobage ai khoi bu karige su wana thambiribano ai khoi ware ai khoi bu lokshin biro Hanuba nang ai se amang bada olaga siba haibado si daura male tanja adada mapalom dagi mi amana kawbagi khonjal taraklami kanano mapandai khoi ani kori basina asibagi lai oira bazala natte ai khoi ani bu lobo lakli bazala ni Hanubi asibagi lai bu oiram labadi ai di on thong na harau khranida ai siningle aso wana hingba ai pamdre ho kanano mapanda kauri badu bo asibagi lai oirabadi changbiro o ai khoi bu asi lebak ta pubiro ai khoi sem sajare chatnaba danja da makhoi ani na hipli ba phamong adugi phamang aduda nupa ama lebleklami bazi imabo pari hai Hanubi ai gi mitnara kaino pari manba nupa ama lebli ba sibo hoi ne Hanuba pari manba nupa ama lebli ba sibo kanano ai ne bazi nasabu masa khangraba imabo ai ne nasa pari ne ha isa pari ne ba hoi imabo bazi ga imabo ka nare tabadagi ai lakpane haujikti bazi ga imabo ka karimata wawrano nasa ai lakle oh nungshida ko isa gi wa tabada nang bazi pung pen pele shira basu yare adum na haigano haujik shiba yadri nasana bazi ga imabo ka gi seba matolom na tawdu bo wali hai Hanubi daridana isa pari na hai base nang na matam amada isa pari bu lana ubi bado haujik tinang isa pari gi pukchel khanglamlani nang na hai khibadai ne isa pari na kaidau nungda nang aina solaklaba kanda ai khoi ani gi seba tawbiroi haidana haujikti nang ai gi kana asu leitraba kana sida isa pari na nang ai gi damakta leplare Hanuba yare toklo ai bu ikai ba pipiragano pumnamak ai na laan ba ngaktani imabo ki pari nangna wakal thenbi na mabo kai bu amokta ngakpiyo isagi na phamda imabo na yam lan kre isa pari nangi na phamda su nang bazi na yam lan kre isagi pukchel se angakpane isa dai khoina tawkhriba aduga isa na hojik tawthorliba sika kaya da khena khraba ibunga nang na amukta phatraba khoi ngakpiyo nangi na phamda nangi bazi yamna lankre adumna nasada haibigano bazi ga imabo ka seba toba haibisidi aigi thaudangni aigi imana matam pumbada bazi amade imabo kumirai gano haina tattana haibi aduna nasana bazi imabo nare tabada panthaba tawdana lakpane imana bazi ga imabo ka su lakpa ngai hori aigi yumda punna chalase nasana bazi imabo ki seba tawjage ha nangi yum haiba isagi bu yum leirabra mi phatta aina isagi yum ikhon munbirabada isadi kadaidagi selna yum ikhon leiduna leiriba aina imaga loinana yum thadautuna chatpa namit aduda aina lambida ahal amagi punshi kanbiki adubu ahalada atai kanasu oiramdre tamna khungi senjau pai misa ama oiramki mahak nagi pukjel chawba mata ubada aibu madanu shibiraduna aibu magi manakta lehenduna thabak bibiki asida sunatana
ꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯄꯤꯗꯨꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯐꯕ ꯃꯤꯒꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯗꯨꯃꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯕꯖꯥꯠꯅꯤ꯫ ꯑꯩ ꯈꯪꯂꯦ ꯉꯁꯤꯗꯤ ꯐꯠꯇꯕ ꯇꯧꯔꯨꯕ ꯃꯤꯗꯤ ꯐꯠꯇꯕ ꯃꯍꯩ ꯐꯪꯏ, ꯑꯐꯕ ꯇꯧꯕ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯃꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯅꯪꯂꯕꯁꯨ ꯄꯣꯠꯂꯣꯏꯗꯗꯤ ꯑꯐꯕꯇ ꯑꯣꯏ ꯍꯥꯏꯕ꯫ ꯕꯥꯖꯤ, ꯏꯃꯥꯕꯣꯛ ꯀꯥꯟꯅꯗꯦ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯄꯥꯟꯗ ꯑꯩꯅ ꯕꯥꯖꯤ ꯏꯃꯥꯕꯣꯛꯅ ꯇꯣꯡꯂꯒ ꯆꯠꯅꯕ ꯍꯥꯏꯗꯅ ꯏꯔꯣꯏ ꯀꯥꯡꯀꯣꯠ ꯄꯨꯔꯛꯂꯕꯅꯤ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜ ꯑꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯐꯖꯅ ꯅꯥꯎꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯐꯕꯇ ꯇꯧꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕ ꯄꯥꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕꯇꯅ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫